ꯑꯗꯨꯝ ꯉꯥꯏꯈꯣꯅꯦ ꯅꯍꯥꯟꯁꯨ ꯊꯦꯡꯅꯕꯗ ꯅꯪ ꯑꯩ ꯃꯔꯝꯗ ꯈꯪꯉꯤ ꯉꯁꯤꯁꯨ ꯑꯩ ꯃꯔꯝꯗ ꯈꯪꯉꯤ ꯑꯁꯤꯃꯨ ꯅꯪꯅ ꯑꯩ ꯈꯪꯉꯤꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯦ ꯂꯤꯟꯊꯣꯏ ꯅꯪ ꯑꯣꯏꯔꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗꯕꯁꯦ ꯁꯤꯗꯐꯥꯎ ꯍꯦꯛ ꯅꯨꯡꯁꯤꯗꯦꯗꯀꯣ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯩꯗꯀꯣ ꯑꯁ ꯅꯪ ꯇꯜꯂꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯃꯤꯟꯅꯕꯗꯨꯗ ꯆꯨꯛ ꯆꯨꯛ ꯂꯩꯕ ꯑꯩ ꯀꯩꯅꯣ ꯈꯔꯁꯨ ꯉꯥꯎꯒꯗꯕ ꯅꯪ ꯑꯗꯥꯏ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯤ ꯃꯤꯅ ꯎꯔꯒ ꯑꯩꯅ ꯅꯪ ꯐꯥ ꯃꯥꯜꯂꯣꯏꯀꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯈꯔ ꯁꯥꯖꯒꯗꯧꯕ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯒ ꯑꯃꯨꯛ ꯑꯦꯛꯇꯤꯡ ꯀꯥꯞꯅ ꯂꯩꯔꯝꯅꯤꯀꯣ ꯉꯥꯏꯈꯣ ꯇꯥꯇꯣꯝꯕ ꯅꯪꯅ ꯑꯩ ꯀꯧꯊꯣꯏꯁꯦ ꯀꯩ ꯍꯥꯏꯒꯦ ꯀꯧꯊꯣꯏꯅꯣ 이베마 수마이는 우네리 집안이 빡빡 우는 펑으로 난가 이 강내지 다님이 수럽니 아이는 농어다 폰 떠보 구딩기 아두니가 아다니가 떠오드나 난가 이거 뭐 미네 아마 파는 머리 사는 펑으로 우네버 딜라야라드나 폰보 버전의 머리 사는디 아두가 호 ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯪꯒ ꯅꯨꯡꯁꯤꯕ ꯃꯥꯟꯕ꯭ꯔꯥ ꯅꯪꯅ ꯅꯃꯥꯏꯗꯣ ꯏꯊꯥꯏ ꯊꯥꯔꯕꯅꯤꯅ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠ ꯇꯥꯕꯣ ꯌꯦꯅ ꯈꯥꯂꯨꯈꯥ ꯈꯣꯡꯗꯣꯡꯒꯦꯠ ꯑꯝꯇ ꯈꯥꯛꯇꯅ ꯑꯩ ꯁꯪ ꯂꯩꯕ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯀꯥꯏꯗꯅꯅꯦ ꯃꯤꯌꯥꯝꯃꯥꯡꯗ ꯈꯪꯅꯗ ꯌꯥꯗ ꯈꯪꯅꯔꯤꯕ ꯑꯗꯨꯒ ꯅꯠꯇꯦꯅꯦ ꯑꯁ ꯀꯥꯏꯗꯒꯤ ꯎꯗꯒ ꯀꯥꯗꯅ ꯊꯧꯔꯤꯒ ꯄꯥꯏꯗꯅ ꯑꯩ ꯁꯤꯔꯅꯤ ꯀꯥꯏꯅꯒ 호이베마 아이는 떨어진 거 나 섬랑이니네 ꯌꯥꯝ ꯃꯥꯜꯂꯦꯗꯀꯣ ꯅꯨꯃꯤꯠꯇꯨꯗꯅꯦ ꯈꯝꯃꯝꯗ꯭ꯔꯗꯤ ꯐꯒꯗꯕꯅꯤ 하 ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯗꯤ ꯅꯪꯒꯤꯗꯃꯛꯇ ꯊꯋꯥꯏꯕꯨ ꯊꯥꯗꯣꯛꯒꯦ ꯂꯩꯔꯕ ꯑꯩꯁꯦ ꯅꯪꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯖꯔꯤꯕ ꯑꯩꯁꯦ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯨꯁꯤꯅꯦꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯌꯦꯠꯂꯔꯣꯏ ꯑꯩꯒꯤ ꯊꯧꯔꯤꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯉꯥꯏꯈꯣꯍꯦ ꯐꯖꯅ ꯑꯝꯇ ꯐꯪꯒꯣ ꯐꯖꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕ ꯍꯥ ꯐꯖꯅ ꯑꯗꯨꯅꯦ ꯉꯁꯥꯏ ꯉꯥꯏꯔꯤꯁꯦ ꯑꯗꯨ ꯀꯩ ꯋꯥꯔꯤ ꯁꯥꯟꯁꯦ ꯍꯥꯏꯅꯣ ꯑꯁ ꯈꯪꯗꯦꯗ ꯔꯣꯃꯥꯟꯁꯀꯤ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯅꯣ ꯑꯁ ꯃꯁꯛꯁꯤꯒ ꯁꯤ ꯌꯧꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯆꯥꯛꯆꯕ ꯏꯁꯩꯗꯣ ꯑꯁ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯃꯇꯝ ꯑꯃꯒꯤ ꯆꯥꯅꯕꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯝꯕꯤ ꯊꯥꯖꯗꯕ ꯇꯥꯟꯖꯥꯁꯤꯗ ꯎꯅꯖꯔꯦ ꯅꯪꯒ ꯑꯩꯒ ꯎꯅꯖꯔꯦ ꯅꯪꯒ ꯑꯩꯒ ꯃꯇꯝ ꯑꯃꯒꯤ ꯆꯥꯅꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯝꯕ ꯊꯥꯖꯗꯕ ꯇꯥꯟꯖꯥꯁꯤꯗ ꯎꯅꯖꯔꯦ ꯅꯪꯒ ꯑꯩꯒ ꯎꯅꯖꯔꯦ ꯅꯪꯒ ꯑꯩꯒ 어자 ꯑꯩꯁꯦ ꯑꯣꯖꯥꯒ ꯋꯥꯗ ꯇꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯈꯔ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯦ ꯇꯧꯕꯅꯤꯅꯦ ꯂꯥꯛꯑꯣ ꯇꯥꯟꯅꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯂꯩꯔꯦ ꯂꯥꯛ ꯇꯥꯟꯅꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯁꯅꯥ 어자 ꯑꯩꯁꯦ 어자가 와 ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯂꯥꯛꯆꯕꯅꯤ 하이오니 ꯅꯪ 어자ꯗ ꯆꯤꯡꯅꯗꯅ 하이오니
ꯑꯩꯒꯤꯁꯦ ꯑꯣꯖꯥ ꯎꯄꯥꯏ ꯂꯩꯃꯟꯗꯕꯒꯤ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯝ ꯑꯩꯅ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯁꯤꯕꯨ ꯑꯣꯖꯥ ꯌꯥꯅꯕꯒꯤ ꯑꯣꯖꯥꯗ ꯃꯟꯇ꯭ꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯒꯗ꯭ꯔꯥ ꯑꯣꯖꯥ ꯅꯪꯁꯨ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯂꯨꯝꯃꯤꯕ ꯑꯣꯏꯔꯦ ꯂꯩꯅꯤ ꯀꯔꯤꯒꯤ ꯂꯩꯔꯣꯏ ꯍꯥ ꯑꯣꯖꯥ ꯑꯁ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯑꯣꯖꯥꯒꯤ ꯗꯈꯤꯅꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯅꯤ ꯑꯣꯖꯥ ꯐꯔꯦꯁꯦ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨ ꯑꯩ ꯂꯩ ꯑꯝꯇ ꯂꯧꯈꯤꯒꯦꯀꯣ ꯑꯄꯪꯕ ꯑꯃ ꯂꯥꯛꯑꯦꯗꯅ ꯑꯄꯪꯕꯒꯤ ꯃꯔꯟ ꯑꯁꯤꯡꯕꯅ ꯈꯦꯠꯂꯦ ꯍꯥꯏꯗꯨꯅꯤ ꯌꯥꯔꯣꯏ ꯁꯦ ꯏꯕꯨꯡꯉꯣ ꯃꯁꯤ ꯂꯩꯁꯦ ꯑꯆꯝꯕ ꯂꯩ ꯅꯠꯇꯦ ꯅꯪꯅ ꯈꯟꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯣ ꯃꯗꯨꯒꯤ ꯃꯅꯒꯟꯗ ꯕꯨꯛ ꯂꯥꯎꯅ ꯊꯣꯝꯃꯨ ꯃꯗꯨꯗꯩ ꯌꯥꯔꯛꯇ꯭ꯔꯕ ꯅꯪ ꯈꯨꯔꯥꯅꯦ ꯃꯤꯡ ꯍꯣꯡꯒꯦ ꯑꯣꯖꯥ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯁꯤꯗꯤ ꯌꯥꯝ ꯃꯒꯨꯟ ꯂꯩꯕ ꯂꯩꯅꯤꯅꯦ ꯑꯣꯖꯥ ꯑꯗꯨ ꯑꯣꯖꯥ ꯋꯥꯐꯝ ꯑꯝꯇꯒ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯦ ꯉꯔꯥꯡꯁꯦ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈꯤꯆꯧ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯕꯅꯤ ꯇꯥ ꯇꯨꯕꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯇꯅ ꯍꯥꯏꯐꯦꯠ ꯁꯣꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯑꯣꯖꯥ ꯑꯩꯒꯤ ꯃꯥꯡꯗ ꯗꯥꯏꯔꯦꯛ ꯊꯣꯛꯆꯜꯂꯛꯄꯅꯤ ꯃꯁꯤꯕꯨ ꯑꯣꯖꯥ 얘들아 ꯅꯪꯅ ꯊꯛꯆꯟ ꯆꯥꯁꯜꯂ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯒꯅꯤꯗꯤ 이보 ꯑꯣꯖꯥ ꯅꯠꯇꯦꯃꯤ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯑꯩꯒꯤ 이마ꯃꯛꯇꯗ ꯆꯥꯗꯅ ꯒꯤꯂꯥꯁ ꯊꯥꯡꯒꯠꯃꯤꯟꯅꯩꯅꯤ ꯑꯣꯖꯥ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯄ ꯌꯥꯒꯅꯤ ꯑꯣꯖꯥ ꯑꯩꯁꯦ ꯉꯔꯥꯡꯗꯤ ꯈꯪꯗꯦ ꯉꯁꯤꯗꯤ ꯈꯪꯈꯤ ꯈꯤꯈꯠꯂꯛꯏꯅꯤ ꯃꯁꯤꯒꯤ ꯇꯣꯡꯕ ꯍꯥꯏꯁꯦ ꯃꯤ ꯂꯣꯏ ꯈꯪꯅꯔꯛꯇꯅ ꯇꯧꯋꯤ ꯑꯣꯖꯥ ꯀꯔꯤ 그것이 너 띠고 그것이 너 띠. 쎄쎄 파리 이봉아 넌 그러고 와야게 난기도 더우 아마 떠오더야 알로 어자 누나 하지키디 팅에 아주 타밤 자 토거도 벌레리 낭주 잣나바 떠오러 바른 농다 와름도 나하고 도로 짱거 버성도 마두다 따너지 너 그러가 따너지고 야래고 파레 ꯌꯦꯁꯅ ꯅꯪ ꯂꯩꯀꯥꯏ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯥ ꯂꯩꯇꯦꯍꯦ ꯅꯪ ꯈꯪꯉꯤꯗꯣ ꯉꯥꯏ ꯀꯅꯥꯅꯣ ꯑꯃꯨꯛ ꯀꯩ ꯍꯥꯏꯖꯤꯜꯂꯛꯑꯒꯦ ꯑꯁ ꯑꯗꯣ ꯉꯔꯥꯡ ꯅꯣꯏ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯦꯃꯪ ꯅꯨꯄꯥ ꯑꯃ ꯊꯣꯛꯆꯤꯜꯂꯒ ꯅꯪꯁꯦ ꯃꯥꯒ ꯈꯪꯅꯩ ꯈꯪꯅꯕ ꯌꯥꯔꯣꯏꯅ ꯌꯧꯅ ꯈꯟꯅꯕ ꯍꯧꯖꯤꯜꯂꯛꯏꯅꯦ ꯑꯣ ꯗꯥꯁꯅꯥ ꯑꯣꯏꯔꯝꯅꯤꯌꯦ ꯃꯥ ꯉꯥꯡ ꯋꯥꯔꯤ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯅꯣꯏ ꯁꯣꯏꯗ꯭ꯔꯥꯕ ꯈꯪꯅꯩ ꯃꯤꯗꯣ ꯌꯦꯁꯅꯥꯅꯤ ꯑꯗꯨꯅꯤ ꯍꯥꯟꯅ ꯐꯖꯅ ꯋꯥꯔꯤ ꯇꯧ ꯌꯥꯗ꯭ꯔꯥꯕ ꯑꯁ ꯀꯥꯏꯗꯒꯤ ꯃꯥꯅ ꯍꯦꯛꯇ ꯐꯤꯡꯒꯠꯂꯛꯇꯅ ꯈꯟꯅ ꯆꯩꯅꯕ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯥꯗꯣ ꯅꯪ ꯈꯔ ꯊꯦꯡꯅꯔꯗꯤ ꯁꯣꯏꯈ꯭ꯔꯦꯅ ꯈꯔ ꯍꯥꯏꯀꯣ ꯃꯥꯗꯣ ꯑꯩꯅ ꯈꯔ ꯉꯔꯥꯡ ꯌꯩꯈ꯭ꯔꯝ ꯑꯗꯣ ꯃꯥ ꯈꯪꯅꯩꯁꯨ ꯀꯅꯥꯅꯣ ꯍꯣ ꯊꯣꯏꯅꯦ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯔ ꯈꯪꯅꯕꯒ ꯅꯠꯇꯦ ꯃꯥꯅ ꯍꯣꯞ ꯌꯥꯝ ꯆꯥꯖꯕꯅꯤ ꯊꯣꯏꯅꯗꯤ ꯁꯨꯡꯌꯥ ꯌꯥꯕꯤꯗꯕ ꯑꯣ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯑꯣꯏꯔꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟ ꯂꯩꯔꯝꯅꯤ ꯅꯪꯕꯨ ꯑꯁ ꯅꯪꯁꯦ ꯇꯜꯂꯤ ꯄꯨꯡ 9 ꯌꯥꯝ ꯊꯦꯡꯕ ꯅꯠꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅꯣ ꯁꯤ ꯂꯩꯁꯤꯕꯣ ꯑꯁ ꯃꯊꯪ ꯃꯊꯪ ꯆꯥꯈꯤꯗ꯭ꯔꯦꯗ ꯑꯁ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯛꯀꯁꯦ ꯆꯥꯛ ꯂꯥꯝꯕꯩ ꯇꯛꯊꯣꯛ ꯀꯥꯟꯁꯤꯗ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯥꯅ ꯁꯥꯅꯤꯁꯤꯕꯣ ꯑꯁ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯗ꯭ꯔꯤ ꯑꯗꯨꯝ ꯀꯨꯏ ꯈꯪꯅꯔꯛꯑꯒ ꯑꯁ ꯅꯪ ꯑꯩ ꯌꯥꯝ ꯊꯥꯖꯗꯕ ꯃꯥꯜꯂꯦ ꯑꯝ ꯊꯣꯛꯂꯛꯀꯗꯧꯔꯒꯦ ꯑꯩ ꯅꯪ ꯊꯣꯡꯒꯥꯟ ꯂꯩꯌꯦꯕ ꯑꯁ ꯃꯥꯅ ꯁꯥꯅꯩꯁꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅꯤ ꯑꯁ ꯑꯁꯤꯗꯤ ꯄꯥꯛ ꯂꯣꯏꯔꯣꯏꯁꯤꯗꯤ ꯑꯁ ꯑꯩ ꯄꯣꯊꯥꯐꯝ ꯑꯃ ꯊꯤꯗ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯁꯦ ꯊꯣꯛꯂꯛꯑꯣ ꯐꯥꯒꯤ ꯅꯠꯇꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯩ ꯉꯥꯏꯔꯛꯏꯁꯦ ꯑꯩ ꯀꯔꯤ ꯄꯥꯝꯕꯩ ꯊꯤꯅꯤ ꯀꯩꯗꯧꯅꯤ ꯃꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯅꯪ ꯈꯪꯒꯅꯤꯗꯅ ꯑꯦ ꯔꯣꯃꯤꯌꯣ ꯅꯪ ꯈꯪꯒꯅꯤꯗꯅ
ꯊꯦꯡꯖꯤꯜꯂꯛꯑꯅꯤ ꯅꯪ ꯌꯥꯝ ꯊꯥꯖꯗꯕ ꯃꯥꯜꯂꯦ ꯑꯩ ꯔꯣꯃꯤꯌꯣ ꯑꯩꯁ ꯑꯃ ꯍꯥꯏꯅꯕꯗꯣ ꯑꯣꯏꯖꯥꯠꯂꯥ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦ ꯆꯦꯜꯍꯧꯔꯒꯦ ꯆꯠꯈ꯭ꯔꯦ ꯈꯪꯕ꯭ꯔꯗꯣ ꯅꯪꯒꯨꯝꯕ ꯀꯌꯥꯁꯨ ꯄꯨꯔꯛꯇꯕꯗꯨ ꯃꯌꯥꯝ ꯋꯥꯠꯂꯤꯕꯅꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯄꯣꯊꯥꯐꯝ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯑꯩꯁꯤ ꯀꯔꯣꯝ ꯆꯠꯁꯤꯒꯦ ꯑꯦꯔꯥ ꯁꯣꯟꯗ ꯍꯦꯛꯇ ꯆꯠꯂꯒꯦꯗ ꯑꯩꯁꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯒꯨꯝꯁꯨ ꯇꯧ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯒꯦꯁꯨ ꯑꯩꯁꯤ ꯂꯩꯇ꯭ꯔꯦꯅ ꯁꯟꯗꯣꯛꯈ꯭ꯔꯕꯅꯤ나 ꯆꯠꯐꯝ ꯂꯩꯇꯦꯕ ꯑꯁ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯄꯨꯛꯁꯤꯁꯨ ꯂꯥꯕꯅ ꯇꯠꯇꯣꯔꯦꯕꯁꯦ ꯅꯣꯏ ꯍꯧꯅꯕꯤ ꯑꯗꯨꯝ ꯇꯧꯔꯛꯑꯕ ꯐꯕ ꯊꯣꯛꯄ ꯈꯪꯗꯣꯛ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯃꯤ ꯅꯪꯕꯣ ꯇꯣꯝꯕ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯑꯣ ꯑꯩꯁꯦ ꯂꯩꯅꯤꯡꯗꯅ ꯂꯩꯕ ꯅꯠꯇꯤꯌꯦ ꯁꯦ ꯑꯣꯖꯥ ꯃꯩꯃꯨꯁꯨ ꯈꯪꯉꯤꯗꯅ ꯑꯣꯖꯥ ꯃꯩꯃꯨꯅꯅꯦ ꯑꯩꯁꯦ ꯍꯟꯗꯛꯀꯤ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯃꯦꯔꯥ ꯐꯥꯎꯕꯗꯤ ꯁꯨꯃꯥꯡꯂꯥ ꯇꯥꯎ ꯍꯥꯏꯕ ꯂꯩꯕꯒꯤ ꯃꯇꯝ ꯈꯔꯗꯤ ꯁꯦ ꯑꯩꯁꯦ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯕꯗꯒꯤꯅꯦ ꯑꯩꯁꯦ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯇꯥꯠ ꯄꯥꯠꯀꯤ ꯃꯥꯏꯕꯗꯣ ꯃꯗꯨꯅ ꯍꯥꯏꯕ ꯊꯥꯖꯔꯨꯅꯨ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯤꯅꯝꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯗꯤ ꯏꯁꯥ ꯀꯟꯗꯅꯕꯅꯦ ꯑꯣꯖꯥ ꯃꯩꯃꯨꯅ ꯍꯥꯏꯕꯅꯦ ꯃꯦꯔꯥ ꯐꯥꯎꯕꯗꯤꯅꯦ ꯑꯩꯁꯦ ꯂꯣꯠꯂ ꯂꯩꯈꯤꯗꯣꯔꯤ ꯃꯗꯨꯒꯤ ꯃꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯄꯥꯝꯁꯤ ꯀꯩꯅꯣꯅꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯇꯣꯝꯕ ꯅꯪꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯅ ꯍꯧꯔꯛꯈꯤꯕꯅꯤ ꯅꯪꯅ ꯄꯨꯜꯂꯣꯏꯗꯕ ꯃꯤ ꯈꯔ ꯄꯨꯜꯂꯒ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯂꯩꯀꯥꯏꯗ ꯅꯪꯅ ꯎꯠ ꯆꯥꯏꯈꯤꯕꯗꯣ ꯃꯗꯨꯗꯣ ꯅꯪ ꯁꯦꯡꯗꯣꯛꯆꯧ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯑꯗꯨꯒ ꯅꯪꯒꯤ ꯆꯪꯖꯐꯝ ꯅꯤꯌꯨ ꯑꯗꯣ ꯑꯩ ꯅꯨꯄꯤꯅ ꯌꯥꯅꯤꯕ ꯊꯥꯖꯗꯦꯅꯦ ꯑꯩ ꯅꯨꯄꯤꯒꯤ ꯃꯆꯤꯡꯗꯨꯒ ꯅꯪ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯦꯛ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕ ꯑꯁ ꯌꯥꯗꯦꯗꯤ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯝꯇꯗꯤ ꯍꯥꯏꯔꯝꯃꯣ ꯀꯩꯅꯣꯅꯣ ꯃꯥꯡꯈ꯭ꯔꯦ ꯃꯣꯏꯒꯤ ꯐꯠꯐꯥ ꯂꯥꯛꯄꯤ ꯐꯠꯐꯥ ꯃꯥꯡꯕꯤꯗꯨꯃ ꯍꯧꯔꯤ ꯇꯧꯔꯤ ꯃꯐꯝꯁꯤꯒ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯅꯞꯄ ꯂꯩꯔꯝꯃꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯍꯧꯈꯤꯒꯦ ꯍꯥꯠꯇꯣꯛꯑꯣꯅꯦ ꯍꯥꯠꯇꯣꯛꯑꯣ ꯀꯩꯅꯣ ꯑꯩꯅ ꯄꯨꯠ ꯁꯥꯏꯁꯤꯕꯨ ꯃꯌꯥꯝ ꯈꯪꯒ꯭ꯔꯖꯥꯠꯂꯣ ꯃꯁꯤꯗꯤ ꯆꯦꯜꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯍꯥꯠꯇꯣꯛꯑꯣ ꯁꯦ ꯅꯅꯦ ꯍꯣꯏ ꯂꯥꯛꯑꯅꯤ ꯅꯁꯝ ꯅꯅꯥꯒꯗꯤ ꯐꯥꯗꯅ ꯐꯣꯟ ꯌꯦꯡꯗꯅ ꯁꯨꯝ ꯂꯩꯔꯦ